ꯑꯩꯒꯤ ꯃꯤꯠꯀꯤ ꯂꯝꯕꯤꯗꯤ ꯅꯪꯕꯨ ꯎꯗꯨꯅ ꯂꯩꯔꯤꯕ ꯁꯨꯝꯍꯠꯄ ꯅꯠꯇꯧꯅ ꯊꯃꯣꯏꯕꯨ ꯈꯪꯕꯤꯌꯦ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯦ Likey ꯑꯩꯅ ꯈꯪꯗꯣꯛꯄ ꯌꯦꯡꯊꯣꯛꯄ ꯅꯥꯗꯥꯗꯣ ꯑꯩꯅ ꯎꯍꯧꯕ ꯈꯪꯍꯧꯕ ꯅꯨꯡꯒꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯠꯇꯧꯗꯣ Likey ꯑꯩꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯊꯥꯕ ꯉꯝꯕ ꯃꯁꯥ ꯃꯎ ꯐꯕ ꯁꯨꯝ ꯐꯤꯔꯥꯜ ꯆꯥꯕ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯗꯕ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯗꯧꯕ ꯄꯤꯔꯣ ꯄꯤꯔꯣ ꯑꯩꯌꯥ ꯅꯨꯄꯥ ꯄꯤꯔꯣ Likey ꯏꯪ ꯇꯞꯆꯕ ꯁꯥꯔꯗꯨꯅ ꯂꯩꯊꯣꯛꯄꯗꯨꯅ ꯑꯩꯗꯤ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯃꯇꯧ ꯃꯥꯟꯗꯅ ꯏꯔꯥꯡ ꯄꯨꯔꯒ ꯂꯥꯛꯂꯕꯗ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯖꯕ ꯑꯩꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯈꯪꯕꯤ Likey ꯑꯍꯦꯟꯕ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯜꯂꯝꯃꯅꯤꯅꯦ ꯁꯦ ꯁꯤꯕꯨ ꯁꯤꯂꯤꯟꯗꯔ ꯑꯥ ꯂꯩꯔꯦ ꯕ꯭ꯂꯦꯛꯇ ꯌꯥꯝ ꯂꯧꯔꯣ ꯁꯦꯜꯗꯤ ꯌꯥꯔꯅꯤ ꯑꯩ ꯁꯨꯝ ꯄꯨꯊꯣꯛꯆꯔꯒꯦ ꯅꯪꯒꯤ ꯅꯔꯜ ꯆꯥꯒꯗꯕ ꯃꯤꯔꯣ ꯑꯩꯁꯦ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯛꯂꯛꯄ ꯑꯣꯏꯔꯤꯅꯤꯅꯦ ꯄꯥꯏꯌꯣ ꯑꯦ ꯑꯗꯨꯃꯥꯏꯅ ꯄꯨꯕ ꯌꯥꯔꯣꯏ ꯂꯦꯡꯕꯥꯟ ꯊꯥꯡꯒꯠꯂꯣ ꯌꯥꯔꯅꯤ ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯄꯨꯖꯔꯒꯦ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯣꯅꯦ ꯑꯩꯒꯤ ꯑꯣꯔꯗꯔꯅꯦ Likey ꯊꯦꯡꯅꯔꯁꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ 이점 점나 난 아이코나시 거울무 잊어가나노 공람게 이분과 Likey 이랑기는 좀 주대리